Loyalam E-PAO tabiriba khudingmakpu Hidram Susmitana numidangi pau pizari. Thorakliba Erang asigi waroshin ama puraknaba ahanba khongthang ama oina Meitei Kukigi amadi Naga MLA sing New Delhi da wari sanaragani. State asida mamang chahigi May 3 hodona thorakliba Erang asigi waroshin ama puraknaba ahanba khongthang ama oina Meitei Kukigi amadi Naga MLA sing New Delhi da wari sanaragani. Thokleba Erang asina Meitei amadi Kukigi furup anigi marakta unaba amadi pau faunaba yadana leiramba adu hayeng October gi 15 New Delhi da Meitei Kukigi amadi Naga MLA sing puna faminaduna wari sanaragani hari. Hiram asigi matangda thazaba yaba paugi likhul amagi matung ina Kukigi Naga amadi Meitei MLA sing marakta Chathagadouri formal talk asi Union Home Minister Amit Shah gi mityeng makhada Union Ministry of Home Affairs na thaubi oiduna New Delhi da leiba ministry asigi office pangthokani. Hairiba meeting asida Meitei MLA Minister Singh Maraktagi Minister Thongam Biswajit, Minister Dr. Sapam Ranjan, Minister Thongnazam Vasanta Kumar, Speaker Thokchom Saitrabata, MLA KH Ibomcha, MLA Thokchom Radhesham, MLA KH Ragumani, MLA Tongbram Ravindro Yauraba Yai Hari. Minister amadi MLA Singi Marakta Rajya Sabagi MP Loisinaba Sana Jaubasu ngasi New Delhi gidamak Imphal thadokre. Kukigi MLA Minister Singi Manungda Minister Letpau Haukip, Paulelal Haukip, MLA Haukholet Kipgen amasung Naga MLA Minister Singi Manungda Minister Awangbo Newmai, MLA Dingo, MLA Ram Muiva Yauraba Yai Hari. Loinana Erang hek haurakpadagi sanagadouriba wari asina ahanba saka onsinaduna saba wari oigadori. Hayeng New Delhi da pangthokadoriba meeting asida saruk yagadoriba Kukigi Meitei amadi Nagagi MLA sing asi Union Ministry of Home Affairs na personal oina E-PAO amadi phone gi khuthangda invite tawrakibani hari. MLA kharadi meeting asigidamak ngarangdagi Delhi yawnakre. Panba yavadi state asida thokliba tha tara nipan suraba Erang asida mi chani gi mathakta thawai mangkhibagi mathakta miyoi lising humpu hena mayum maikai mang takhiba amadi lanjinaduna tongan ba relief camp singda changjafam lawduna leiribani. Lupki thaupuba anigi ming chen halakpa aranba propaganda ni haina phongdorakle. Haukiba October 3 nupi khunagi mayokta leiba khunaizam Romario Koba miyoi ama party amana cherak piba matamda pambaina luchingba UNLF ki CCMS Pankhai Elias Richard amasung Chief Revenue Officer KH Lanjingbagi ming namduna hahelaga party gi mingchat sokhanaba hotnakiba thawong adu Romario bu cherak pi kiba party adugi khwaidagi ahongba amadi aranba propaganda ni hari. Loop asigi media coordinator Charairongba Thokchomna Thorakpa Cherol amada Romario gi thodok asiga party gi athaupuba ani asiga karigumba hiram amatada mari leinade. Romario bu chairak pikhiba asidi afaba khongthangni anti-social elements sing party na anganba matamdagi propaganda gi saruk ama oina chathaduna laki. Ngasi su letana changsili mamangda baby lunglila Elizabeth rape tawraga hatkiba KCP Nandobu English ani kunmathoi gi Mars anida pambaina luchingba UNLF ke lanmi singna operation chatharaga faraba matungda waya chathaduna maral gi matung ina sibigi cherak pikhiba leibak miyamna khangnakhrabani. Handak Romario gi matangda party ge athaupuba ani gi minglana yaholakpa asi miyamda party bu lana uhanaba thawongni. Chahi asigi August 18 da Khumal Lampakta pangthokiba Patriots Day gi thoramda maduda sinkhiba loop aduna cheksinba watpadigi soikiba maduda Manipur miyamna cherakhiba adu kanana organize tobano haiba miyamna khangnakhiba adudagi ikaiban nangkhiba adugi laman khumnaba chatharakpa propaganda ni haina lawi haina phongdokhe. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Indo-Myanmar border dagi detonator listing kuntra mapan fare KNFB ni chingnaba nupi ama yauna ahum kaptuna hatlamle. Myanmar dagi Mizoram fauraga Manipur romda pushinaba oiramba yai haina thazaba yamlaba detonator ngasi Assam Rifles amasung Mizoram Police na chathakiba joint operation amada fagatkhre. Amaromda Moregi Muslim Nagargi mayoknabada leiba Indo-Myanmar border gi sarukta KNFB ni chingnaba nupi ama yauna ahum nongmaina kaptuna hatlamle. Intelligence ki oiba akaknaba pau ama fangmadagi Mizoram amasung Myanmar ngamkhaida leiba
Tayu Turel Manakta Chinganingai Oiba Poche Putok Pusin Taure Habigi Pau Fangbadagi Apunba Operation Amachatakibani. Maduda Ain Kaiba Potlam Sing Purakpani Haina Chingnaba motorcycle Ama Kamnaba Kanghanki. Maduda Security Mio Sing Ubadagi motorcycle Thorakiba Mio Adu Mahaki Gari Amasum Potlam Sing Hundok Lamnaga Chenki. Tungda Mio Adu Hundok Lamba Potlam Sing Adu Yengsilubada detonator Lising Kontra Mapan ga Chamapan Amadi mobile phone Amaga Fangbangangki. Fagalaba Polam Sing Adu Bom Sabada Sizinaba Polam Sing ni. Ngamkai Paring Asida Security na Mikop na Home Sing na Senaduna Labana Maram Oiraga Ngamkai Paring Asida Security yi Oiba Akaiba Pirakadaba Tabak Sing Tiba Ngamhaure. Fagalaba Bongi Machak Sing Makhatana Angi Oiba Tabak Lokataba Mizoram Police da Kusina Krehari. Amaromda More Ward number 5 Muslim Nagarga Mayoknaba Indo Myanmar border da leba Kuki Sing na namna taba khunda Valfangvung village da sakhangdaba Sing na KNFB ni chingnaba nupi amayawna miyoi ahum nongmaina kaptuna hatlamle hariba khul asi Namfalong market tagi Kendong khul taba lambi gi sarukta lebani hari Tribal Singi Hak Ngak Senaba United Tribal Council Manipur haiba ama semkhre Kuki Singna Makwegi Maming Lotsalaga Manipur gi Yalho Chingmi Furup Saduna Indigenous Tribal Leaders Forum ITLF Amadi Committee on Tribal Unity Kotu Habalup Kaya Semlaga Meitei Amasung Tribal Sing Napak Tanaba Oina Uhanaba Hotnariba Asigi Mayokta Naga Sing Punsinduna United Tribal Council Manipur UTCM Habat Loop Ama Imphal gi Tangkhul Avenue Community Hall Semkre Nongna Semlaba UTCM Asina Manipur gi Tribal Singi Ihoda Achoba Group Ama Hangdopangam Loop Asigi President Oina Yaruingam Ningsenbu Yetnaba Laitana Kankre John Pamaina Vice President Atui Pamaina General Secretary ZS Gratian Sosona Finance Secretary Kankre Council Asigi Assistant General Secretary Oina R Singh Amasung Information and Publicity Secretary H Simre Kankre Council Asigi Thabak Thoram Sing Pangthopada Mateng Pangnaba Advisor and Planning Committee Habasu Semle. Hariva Advisory Committee Asigi Convener Ningringam Kangsungna Oigani. Member da Samson Kaising Pauting Awungsi Dr. Chan Thangmi Amasung DL Levonni. Amaromda Manipur High Court ki Advocate Peter Kapaibu United Tribal Council Manipur ki Legal Advisor Oina Hapkre. Loop Asiga Mari Lainaba Legal gi Thabak Sing Peter Kapaina Mateng Pangani. Council Asigi Hangliba Farm Sing State Asida Kundaminariba Atay Tribal Furup Sing Tanaraga Matamgi Matung Oina Yengsingani. Loop Asina Manipur da Kundaminariba Yalho Furup Kudingma Konsinduna Punna Chokhat Minanaba Thabak Tominagani Haina Haiki. Arambai Tengolna Ata Athak Yantokre. Chahi Ama Makai Hena Manipur da Thokliba Erang Asigi Chaitheng Chawna Nangliba Koktruk Khulge Angang Singda Arambai Tengol Unit 18 na Athum Ahaw Amadi Chana Thaknaba Potlam Sing Yantokre. Kautruki Angang Singda Ngasi Chana Thaknaba Potlam Sing Yantokpa Adu Arambai Tengol Unit 18 Uripok ki CO Kherson Thaudam Kautruk Base ki Commander Thangsabam Boy Fighting Squad Commander Oinam Zone Amadi Kautruk Base ki Tengoloi Sing Saruk Yaki. Thorom Aduga Mari Lainana Kautruk Apunba Maira Paibigi Secretary Thangzam Laimana Fondo Kibada Kuki Singna Meitei da Landaba Horakiba Mamang Chahigi Me Ahumdagi Ngasi Fawa Arambai Tengol Unit 18 Uripoki Icha Singna Khongfam Handana Kautruk Khulbu Kuki Singi Makutagi Ngapi Sembi Batanatana Nomagi Suraga Nomlaga Hingzaba Khul Asigi Kunja Singna Mayok Nariba Awawa Singda AT Unit Asina Hiram Kudimakta Mateng Pangduna Lakli Nongmaizing Kudingi AT Unit 18 gi Commander Kherson Thaudamna Pikliba Angang Singda Chana Thaknaba Potlam Kaya Ngasi Fawa Leptana Piduna Khul Asigi Angang Sing Mikup Amatang Oirambasu Momon Minok Tamhanduna Lakli Punomak Asigi Dama Koktruki Miyamna Arambai Tengol Unit 18 bu Thagatpa Fongdokli Hari Makhatana Thangzam Lemana Lan Asi Hek Haurakpadagi Miyoi Kayana Lamlamdagi Koktrukta Mateng Kaya Pangbiduna Lakli Adubu Laibak Tibadi Miyoi Karana Koktrukta Mateng Pangbigani Haiduna Miyamdagi Mateng Kongatlaga Koktrukta Yohanbida Bayaure Masi Tobiganu Koktrukna Ngasi Awaba Riba Asida Kudong Chabat Lobiganu Haina Apil Dorakli Fagal Lakiba Drug Sing May Taduna Manghan Kre
All Kwakta Youth Voluntary Organization na chahi asigi March thadagi ngasi fawa leptana chatharakpa mayai kaba nisa thingbigi drive ta fagalakpa drugs sing ngasing nunthil pung mari makhairam tabada Kwakta Bazar da miyam mangda mai thaduna manghankre haina organization asigi secretary Chesabam Hanif Khana thadorpa cherol amana hairi Gerald asina makatana haribana ngasi mai thakiba nisagi potlamsing adu chaurakna lupa lakh nipan rongi oigani mai thaduna manghan khraba mayai kaba nisagi potlamsing adudi khaini kokta mapanda yaramba heroin number 4 amasung soft case manga da yaramba heroin number 4 ni Drug mai thakiba aduga mari leinana loop asigi General Secretary Chesabam Hanif Khana phongdokhibada organization asina koliba mafamsingda hana khangdaduna drug yonba amasung chaba leiba sing asidagi topiro karigumba makhatana yolamba amadi charamba thengnarabadi aingi oiba mateng loragani hari Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Article 3 ki power sizinaduna Manipur gi apunba saktam thugaina ba hotnaraklabadi chap chana thingnagani haina bimol akoijamna phongdokre MP Dr. Angomcha Bimol Akoizamna Sugnu Kendragi MLA Kangujam Ranjit Amasung Kundrapap Kendragi MLA Thokchom Lokestorga Loinana Laktuna Mamang Sahi Me Ahumdagi Haudona Manipur da Thokliba Lana Maram Oiduna Sugnu Kendragi Sero Sugnu Amasung Kakting Kunogi Tongan Tongan Mamafamda Hangliba Relief Camp Sing the Ladeba Inmates Sing Amadi Langi Chaiting Fanglaba Miyamga Haktinana Unaduna Makwagi Awanungai Sing Amadi Mahakna MP Oina Parliament Chatlaba Matungda Kari wafam sing pukhatningi haibagi matangda wari sanakre Khongsat aduga mari leinana Lok Sabha gi MP Dr. Angomcha Bimol Akoijamna haikibada Manipur da thokliba chahi ama makai faraba lan asigi khudongchaba loduna India lengakna kariumba constitution gi article 3 gi power sizinaduna Manipur gi apunba saktam thogaina ba hotnaraklabadi miyamna pirakhiba power adugi matung ina miyamga loinana chap chana thengnagani Mahakna makhatana hai Manipur da hojik thokliba Erang asi India lengakna thokhanba Erang amani haibasi noma noma gi mayek senglakle Masigumba India lengaki asweba asibu aikhoina ngangbada kanagumba kharana political gi khudongchaba loba oina uriba asi aranbani India gi asweba aranba singgi matangda wangangba haibasi aikhoi khudingmaki tawfam thokpa thodang amani haina khangadabani Thokleba Erang asigi waroisin puraknabani haiduna karigumba Indiana Manipur asibu thugaina ba hotnaraklabadi mangonda miyamna sinariba power asi sizinaduna chap chana thengnagani maru oina Manipurna India da tinkhiba asi India gi atai state singa khenaba yamna lei Masina maram oiraga international law oiba miyengdagi yenglaga so Manipur gi apunba saktamda Indiana kaidongnungda khut thaba ngambagi thongna leite Miyamnasu asigumba law asi khangbiyu state lengaki luchingba singna Manipur kanaba hotnabada thamoi singna thabak tobiyu Khongsat aduda Sugnu Kendragi MLA Kangujam Ranjina haiki state asida thokliba laibak thiba thodok asida Sugnu area da mayum makai mai thadokraba sing yum saba hore Sugnu Cooperative Society ki makhada leriba yum sing choina leriba sing nauna amuk hana yum saduna lebada khudongcha dabal legadaba asi yenglaga hanadagi miyam gi thabak thoram singda sizinanaba thamliba serau lamkhai mana ki serau bridge ke awang thangba leriba hectare manga mukchawba lam asi Sugnu Development Committee gi mingda panduna leriba asida serau Cooperative Society gi mayum kaina maina chakraba singi yum sanaba kathokchare nauna yum sanaba honaba asida miyamna mai pak hanaba honaminasi serauda hauzik state amadi central force marang kaina leire Manipur gi tongan ma mafamda hangba relief camp ta leiriba seraugi missing isagi yumda hanbiraklo haina su phongdokhi Disaster thengnariba country amagi miyoi singna hakthengnana natraga nakoinana health sector da awaba kaya mayoknai haina o sana hanbina phongdorakle India government ke Ministry of Health and Family Welfare Department ki manung channa Central Sector Scheme EMR Disaster Management Cell ki makhada Manipur government ki National Mental Health Program SHS NHM Manipur amadi Directorate of Health Services ka khusamnana sinuna Psychosocial Career in Disaster Management Health Sector Disaster Preparedness and Response haina mingthonba training workshop pangthokre Numit mangani chupna chathagadaba training workshop haudopagi ngasi Thangal Bazar da laiba Hotel Imphal da pakthokiba thoram aduda Additional Director Dr. Chambo Gonmei amadi
ꯅꯤꯃꯥꯁ ꯕꯦꯡꯒꯂꯨꯔꯨꯒꯤ DPSSD ꯗꯥꯛꯇꯔ ꯁꯟꯖꯤꯚ ꯀꯨꯃꯥꯔ ꯃꯅꯤꯀꯥꯞꯅ ꯊꯧꯔꯝꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯖꯥꯁꯇꯔ ꯊꯦꯡꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ꯫ ꯃꯈꯣꯏꯒꯤ ꯁꯥꯏꯀꯣꯁꯣꯁꯤꯌꯦꯜ ꯀꯦꯌꯔ ꯄꯤꯕ ꯑꯁꯤꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯗꯤꯖꯥꯁꯇꯔ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯐꯤꯖꯤꯀꯦꯜꯗ ꯁꯣꯛꯄꯗ ꯅꯠꯇꯅ ꯋꯥꯈꯜꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯂꯤꯆꯠꯀ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯍꯜꯂꯤ꯫ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯗꯨꯒꯤ ꯁꯣꯟꯊꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯥꯏꯀꯣꯁꯣꯁꯤꯌꯦꯜ ꯀꯦꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯋꯥꯈꯜ ꯂꯩꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃꯅꯤ꯫ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯂꯣꯡ ꯇꯔꯝꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯒꯤ ꯗꯤꯇꯣꯅꯦꯇꯔ 59,900 ꯐꯥꯔꯦ꯫ KNFB-ꯅꯤ ꯆꯤꯡꯅꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ 3 ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ MLAꯁꯤꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ꯫ ꯑꯥꯔꯇꯤꯀꯜ 3ꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫